Iran da hauji North Korean sing leiri makhoi gi safety da karigumba amata da compromise tawroi mioi ama hek solakpada lan yausalakani haina North Korea ki President Kim Jong Un warning tawrakre. President Putin na warning tawri karigumba European countries sing na Iran da attack tawbada support tawrom lagadi gas supply tawba leplagani haina phongdurakli. US submarine na Iran gi warship ama Sri Lanka gi costa da thugaikre hairi warship kaiba da mioi marfu hena sikre. Iran gi aircraft yeklaga ground da thambada da airstrike tawrakre haina Iran gi media singna claim tawrakli. India gi foreign secretary na Iran gi President Ali Khamenei lekhidabagi nungaitaba phongdokre. Nungaitaba phongdokpagi sign su tawkre. Iran gi fighter jet ama Qatar da laiba US ki airbase tamna mafam matam yengaduna nemna paiduna laki. Maramdi yeknabagi any radar na tracking and trapping tawba ngamdabani hairi aduga target attack thoramlaga hanki. Karigumba American attack tawraklagadi White House macha nupi gi mayum ohengani haiduna Kim Jong Un na phongdokre. USS Abraham Lincoln da ballistic missile mari kapsin ki IRGC. American aircraft carrier USS Abraham Lincoln na ballistic missile mari kapsin na attack tawkre hairi marak asida Pedango na US military member ahum Iran da chathaba operation sing da sikre haina lauthokre. Islamic Revolutionary Guard Corps IRGC gi public relation office na thadokpa cherol amagi matungina USS Abraham Lincoln da ballistic missile mari panki hairi Operation True Promise 4 ga mari leinaba announcement amada IRGC na haiki US amasung Israel ga mari leinaba target sing the Irani force sing na handak operation sing chathakraba matungda operation adu chathakhibani. Operation adu the US Navy gi warship takap ki US aircraft carrier Abraham Lincoln da ballistic missile mari na landa khaina Gardner Cherol amada phongdoki kangfal amasung samudra terrorist aggressors sing mangfam oiba hengalagani haina IRGC na warning piki armed force na military conflict ki ana watangkak amada changli amasung kangfal amasung samudra da operation sing kan khatlagani haina cherol aduna makhata na haiki mara asida nomaijing nomita Penango na Gulf da aircraft carrier USS Abraham Lincoln da ballistic missile sing kapsin ki haina Iran na phongdoki ba wafam yakhidre. Lincoln na pankide kablakiba missile sing manak fawbat lakhide haina US Central Command na X phongdoki mara asida Iran gi mathakta chathakiba operation sing da US military gi member ahum sikre amasung manga sathi na sokre haina Pendangon na makata na akupa marol panduna phongdoki. United States na Iran gi mathakta bomb thada bahaukiba amasung supreme leader hatkiba matam thangja numitagi US personal sing gi marakta siba yawba handaki sina hanbani Ayatollah Ali Khamenei hatkiba gi laman khumgani haina wasakraba matung Iran na Gulf ki mafam kayada air strike sing tawba hauki. Iranian sing na masagi sarkar paisina batram na apil tawkre. United States amasung Israel forces na ngarang wathok oiraba Iranian Shia Islam gi regime mayokta yamna chawna attack tawkre ing 1979 dagi sasan tawduna lakliba Islamic ruler sing gi mayokta Iran gi praja na chongthoraktuna nasagi naraibak lepcha horo sarkar paisina bahona biu haina US gi President Donald Trump na apil tawkre. Paugi sourcing gi matung ina ahan bagi attack kharadi Iran gi supreme leader Ayatollah Ali Khamenei gi office leiba area sing na tawki hairi Capital Tehran da maiku kakatuna leiba uki attack aduda masagi chei manfuga daruk suraba Iranian leader asi office ta leikhibra natraga leitabra haibadu khudakki oina khangba ngamdri. President Trump na Iran gi mayokta chobo operation haure haina video gi khuthangda lauthokpada ekhoi gi thabak loisilaba matungna na sagi sarkar paisilu maduna khoina tawgadabani mirol kaya sida masi na khoi gi amuk khaktamak phangba khudong chabo oigini haina phongdoki. Haukiba chahi kaya sida Iranian sing na America gi mateng ni duna lakhi adobu sukphangdi phangkhide haina Trump na haiki Trump ki wafam asiga manaba mongda Israel Prime Minister Benjamin Netanyahu na su aikhoi gi apunbagi operation asina mathauna faraba Iranian sing bu masagi maraiba lepchabagi tanja piragani haina phongdoki. Thanipan gi manungda anirak suba oina Trump administration na Iran gi mathakta khut thariba asina Middle East ta yamna chawna awonba kaya purakani haiba thajari. Israel bumaru oina muthatkani haina wasakpa Iranian regime asiga nuclear gi matangda wari shanabada yanaba purakpa ngamdabadagi US amasung Israel na military operation launch tawrakhibani attack tawrakraba matungda Iran su Israel da target tawduna missile amasung drone kaya manung kapsin ki Bahrain, Kuwait, Qatar, United Arab Emirates ta leiba United States ki military installation sing da su Iran na aerial attack tawki adubu makhoi gi projectile sing bu ayambadi air defense system sing na thugai kiba maramna thoidokpa amangata yaukide. Iran gi sarkar na chalaiba Iran na pawg agency ki report matung ina kha Iran da Israeli US ki attack ta nupi macha sing school amada mang takpada mi yamdrabada yakai ga terrorist ki hairi Iran gi
Hormuzganj province laiba Menafta thokiba thawdok aduda mi 45 su sokhi hairi thawdok sigi matangna khudaki oina wa hangbada US amasung Israeli authority ki maikaidigi wafam amata phongdoraktri Hadagi operation asidi chumnagi nuclear amasung ballistic missile program thugaina bakhaktagi oidri masi Iran gi chahi sangna palakliba sia Islam regime muthanabagi damak oiri President Trump na lan gi wafam lauthokpada Iranian Navy regional proxy sing tumna mang tahangani haina phongdoki President Trump na Iran gi Islamic Revolutionary Guards Corps IRGC amasung atay Iranian forces pumna makulai thadok tuna jangjau amasung ngakpiba phangjau Natragana sungsoi soidna asiba mayok no haina su threat tauki Iranian media ki report matung ina US amasung Israeli forces na Iran sin matung na attack tauki hairi mamang chahi gi June thada numi 12 gi landa yamna thina phibam sokkiba Iran asi handang mapangal semgatnaba kanna honakibani adubu Israeli forces na semgat pahobana ngariba Iranian air defense system singna kanma bombing tauki hairi US Israel gi attack matung da Iran na wave kaya thokna Israel da missile amasung drone attack tauki Bahrain gi pawi source matung ina US Navy gi mga suba fleet ka target tawduna Iran na missile ama kapsilaki hairi handagi lana sida Iran amasung makhoi gi proxy terrorist group sing su punna thorak tuna yawsilakli Yemen da base tawba Iran gi proxies Houthi na Red Sea da jahaz sing na attack tawba amasung Israel da attack tawba amu hawragani haina lauthoki Marak sida Abu Dhabi dagi fangba pawgi matung ina Iran na missile kaya marum kapsilakpadagi air defense system sing na mai pakna thugay bigi thabak chathari hairi Iran gi missile sing du air defense system sing na yamna matik chana thatuna thugai khrei attack aduda mang takpa amata yawkide haina United Arab Emirates UAE gi defense ministry na haiki Afghan military na Pakistan gi fighter jet ama kapthakhrei Pakistan ki jet ama Jalalabad city da kai khre amasung pilot hingna fare haina Afghan military amasung police na thangju numita phongdokre mioi adu plane adu gi parachute sizinaduna paithoraki amasung phajin gi haina mafam dugi miyamna AFP da damki Pakistan ki fighter jet ama Jalalabad city gi taruk suba district ta kapkhai ki amasung pilot hingna fa ki haina police ki spokesman Taif Hamad na phongdoki nongpok thangba Afghanistan na military gi spokesman Wahidullah Muhammad Dina Pakistan gi jet Afghan forcing na kap khai khre amasung pilot hingna fare haibasi achummani haina phongdoki Kabul amasung Pakistan border marak chalaiba lambi da laiba Naganghar province ki konung Jalalabad chalaiba airport rom dagi jet ama pairakpagi makhol AFP gi journalist sing na taki Pakistan amasung Afghanistan ki Taliban military gi marakta kapna bathang junumita humni sure international community na laiba ani gi marakta mukna ba hengalakpada nungnang ba phongdoki amasung kudakta warishana na bataksin ki Pakistan na irai numita Kabul amasung Kandahar yauna Taliban gi military installation da attack tauki chahi kaya gi manung da nongchup thangba yumtang na balaibakta Pakistan na khwaidagi manung da hanjina changsillaga chathaba attack singi manung da ama oiki haina official sing na phongdoki Islamabad na Taliban bu Taliban Pakistan TTP militant sing sangjafam pibagi maral siri adubu wafam asi Taliban na yade TTP na Pakistan manung dalal hauri Pakistan na laiba asina chathariba thabak sing asi ngamkhai wang madagi chatharak pa attack sing ipaukhum pibani hairi adubu Kabul na thawong sing asi laiba sigi sovereignty thugai bani haina yaningdaba phongdori laiba asida wari sanana ba thong hangduna lei hairi adubu mukna ba pauthok chawthokpana Sathiba mahai sing lakani haina warning pikre lana sina kilometer lising kaniga chatruk sangba frontier pairing da mukna ba sandorak pa yabagi khudong thiba hengathale hairi European Union na laiba ani mukna ba hanthana ba amasung warishana na bataksili aduga United Nations na laiba ani yengthina ba khudakta lemna bataksili Russia na nakalani magta khud thongna ba lemna ba amasung warishana bagi phibam da halangna bataksili China na nakalani maki khuthongna ba amasung unkhana bagi kohanna ba mateng pangna ba sem saraga lei hairi Taliban na chathaba attack sing dagi masangak thokna ba Pakistan gi hak United States na sawgali haina State Department ki spokesperson amana phongdoki haukiba hing border paring da kapna ba lepkhide Pakistan gi security sourcing na hai Yazaf lel hak haina mingthon ba operation ama chathari amasung Pakistan gi forcing na Taliban gi tungan ba sector sing da tungan ba Taliban gi posting amasung camp sing mang tahanki nakalani magta siba amasung sokpa mayam yawi Pakistan na laiba sigi lanmi taragani thoi sikre amasung Taliban gi chaniga humbutaraga mari hatkre hari amasung Taliban na laiba sigi fighter taraga humdoi amasung Pakistan lanmi yakhi ga manga sikre hari Taliban gi deputy spokesman Hamdullah Fitrat na haiki calls and paktikada micham taraga mapan sikhi amasung kun ga taruk sokhi hari